Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahamda maruoda headline. State asida thokliba irang asigi manungda thokiba crime khudimakki justice pigani haina yumnam khepjana phangdorakli. All Manipur MSPDCL amadi MSPCL exam completed candidates singna Hayeng Ahing Nongyaidagi Manipur pumba Pung kunmarigi ban Thoknakhre. August 6 fawagi manungda lengana NRC gi fair lauthoktrabadi akan makhongjang changsilagani haina JFT na phangdorakli. Pau sanona pijari. State asida thokliba irang asigi manungda thokiba crime khudimakki justice pigani haina yumnam khemchana phangdokhre. Chief Minister Yumnam Khemchana Brahma Kumaris Imphal gi miyeng makhada tha asigi kun phawa chathagadaba 10 crore addiction Free Pledge Mega Campaign ngasi haudokhre. Lamdam asida santi hanjinba pamdaba miye kharana yamna kan honorabasu mai pak wangamloi. State asida thokliba irang asigi manungda thokiba crime khudimakki justice pigani haina Chief Minister Yumnam Khemchana lauthokre. Ngasi phaidinga da leiba Brahma Kumaris Imphal na NASA Mukta Bharat Abhiyan amadi Spandan Spiritual Partnership Against Narcotics Drug Abuse ki makhada pangthokpa 10 crore addiction Free Pledge Mega Campaign hodokpa thorom aduga mari lenina Chief Minister Yumnam Khemchana hai Prime Minister Narendra Modi gi meeting makhada lebak asi ingkumja lisingani ni futare phawada mapung phana chawkhapa lebak Biksit Bharat ki pandam ma thamliba asida lebak asida leriba masing yawlaba naha singbu masama u phana thamba changi haiduna lebak pumbagi oina ngarang asi Manipur State yawna NASA Mukta Bharat Abhiyan hodokibani ngasi Brahma Kumaris Imphal na sinduna 10 crore addiction Free Pledge Mega Campaign ama hodoliba asi yamna maram chai amadi thaganingai ni adubulamda masida leriba tongan ba purup singi marakta hana leramba thajanadaba adu handarakle gyan taduna santi gi lambirom da changsilakpa uzai irang matam sangna thokrabasu kanglup animaki miyosingna masagi meyumda hanjenba pami adubu yamna laibak tibadi awaba taraba micham prajana miyumda hanjenge habada athingba piba miyoy khara leiri miyoy kharadi lamdam asigi santi thugarage selta ma nungaiba leiri khara aman lengak semaningda ba rajniti da kalakpa phawba kangbu khara asina lamdam asida santi hanjenbada apan piri haina sufongdokhi Security Force na Kangpokpidagi khulai kaya marum phare Kangpokpi District ki Cycle Police Station gi manung channa leiba Makok Ching Jungle da Security Force na ngasi thi humbagi thabak chathabada tongan ba khulai kaya marum fagat pangamkhre Police ki report ki matung ina fagalaba khulai singya tuti M16 ama Mark 3 rifle ama Sniper rifle ama .22 ball action gun ama single barrel nongmai kunmanga pistol turret tongan ba caliber gi kapthok triba nongmai maru 103 empty case chamaga 108 rifle gi magazine ama pompi mari 36 hand grenade ahum detonator kun bafang radio set mari amasong bafang charger amani hari E-KYC tawdaba LPG customers sing August 13 gi gas phanglaroi August 13 phawada biometric Aadhaar identification E-KYC tawdaba domestic LPG consumers singda makhatana LPG cylinder piraroi hari hauji phawada miyoi ayamana E-KYC tawrabasu hiramasigi matangda mamutana khangdaba miyoi kaya marum leiri haina Indian Oil gi official amana agency da phangdorakhi official amana phangdokibagi matung ina consumer chada 103 rom E-KYC tawre lemhori basing adusu August 13 phawagi manungda tangai fadana E-KYC tawba mathautai maduna trabadi Makhatana Athanba LPG cylinder lawagi khudongchaba piraroi LPG Distributors Association singna mari lenaba consumer singda SMS ki khuthangda mangjongna khangan khibale khrabasu miyoi kayana thausadaba natraga khangnadaba namaram oiraga hoji phaba consumer chada kolhomjai rom E-KYC tawdri apiba matam asidagi hendokhrabadi makhatana LPG cylinder lawnabagi khudongchaba leiraroi hari Manipur Integrity Day na lakpada Manipur Kundaminari ba Yalaw Purup Singh hena chetpa firep longminasi haina amukona phondorakli Manipur Integrity Day August Marina lakpada Manipur Kundalai taduna hingminari ba Yalaw Purup aikoi pumnamak nungsingminaduna hena achetpa firep longminabagi matam oirei Manipur gi apunbagi saktam amadi lamkhai ngamkhai kaiba karigumba hiram amatadai yasinaba tawroi apunbagi saktam amadi lamgi ngamkhai da singnarakpa manung mapangi stapu khudimak apunbagi pangal sagat
ꯂꯥꯛꯇꯨꯅ ꯊꯦꯡꯅꯒꯅꯤ ꯁꯤꯡꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞꯄꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯗꯨꯅ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯪ 1940 ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯂꯤꯇꯔꯤꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯕ ꯉꯝꯂꯛꯇꯕꯗꯒꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯃꯆꯠ ꯑꯁꯤ ꯏꯪ 1948ꯗꯒꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯊꯨꯒꯥꯏꯔꯒ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯕ ꯎꯕ ꯐꯪꯂꯛꯄꯗꯒꯤ ꯃꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯆꯠꯈꯤꯕ ꯑꯣꯒꯁꯠ 4, 1948ꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤꯗꯃꯛ ꯄꯨꯟꯃꯤꯟꯅꯈꯤꯕ ꯑꯃꯗꯤ ꯆꯠꯈꯤꯕ ꯈꯣꯡꯆꯠꯅꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯛꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯑꯁꯤ ꯊꯥꯗꯠꯇꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯃꯁꯦꯛ ꯊꯨꯒꯥꯏꯗꯨꯅ ꯃꯆꯣꯏ ꯇꯥꯍꯟꯕ ꯍꯥꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯥꯡꯂꯕ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯊꯨꯒꯥꯏꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯂꯤ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯂꯩ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯐꯪꯂꯦ ꯈꯟꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯆꯣꯏ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯦ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ 53ꯀꯤ ꯑꯄꯨꯟꯕ ꯂꯨꯞꯅꯤ ꯀꯥꯡꯂꯨꯞ 53 ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯉꯥꯛꯆꯗꯨꯅ ꯃꯅꯤꯡꯇꯝꯅ ꯂꯩꯔꯛꯂꯕ ꯂꯩꯕꯥꯛꯅꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯅꯤꯡꯇꯝꯕꯕꯨ ꯁꯤꯡꯅꯔꯛꯄ ꯀꯌꯥ ꯊꯦꯡꯅꯃꯤꯟꯅꯗꯨꯅ ꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ All Manipur MSPDCL amadi MSPCL exam completed candidates-singna Hayeng Ahing Nongyaidagi Manipur Pumba Pung 13 gi Bandh Thoknakhre. All Manipur MSPDCL and MSPCL exam completed candidate 2018 JAC na Hayeng Ahing Nongyaidagi tang 5 gi Ahing Nongyai phawa Manipur Pumba Pung 13 gi Bandh Thoknakhre. Hiramasigi matangda JAC na thadorokpa chirol amana hai banasi MSPCL amadi MSPDCL recruitment examination 2019 gi cancellation order adu handokpiyu amasong examination result adu athuba matamda laukthokpiyu haiba demand mari lenena kobani demand asigi matangda mamangda lengakta memorandum kaya pisinduna khangan khibal lekhrabasu ngasi phawba response amata pirakte hojik manipur asi thabak fangdabagi awaba kaya mayoknaduna leribani lengakna chahi kaya gi mamangdagi recruitment advertisement kaya thoklabasu recruitment process ta examination matam chana pangthokpidaba result haidoktana namsinduna thamba amasung recruitment process punamak loiraba matungda exam cancel tawba asi chanabi ama oiduna lagli hari chorol asina hai chanabi asigi victim di MSPCL and MSPDCL recruitment examination 2019 gi candidate singsu oiri asigumba lengaki thawong asina candidate kaya amadi S bar oikiba thabak tawbagi khudong chaba mangba pungning wangkhal hantaduna pungning wakhal gi anaba phawba naba yaurei maramaduna candidate singna kauriba ban asida lebak miyamna sagot piyu tawutabu ban asina ala layeng lining laison amadi essential servicing consiloi haina cheola sina makhadari August 6 phawgi manungda lengana NRC gi firep lauthoktrabadi akan makhongjang changsilagani haina JFT na phangdorakli Campaign for Just and Fair Delimitation JFT na lauthokhiba khongjanggi sharuk ama oina ngasi street corner meeting haina kaya tongan ba mafamsingda pangthokkhre street corner meeting pangthokhiba mafamsing adudi Indo Burma Sugno Road ki Kakching supermarket Kakching Thong Waibaga Kenthel Mayang Imphal Yumnam Huitrom Thongkhong Lakshmi Bazar Wangoi Kaithel Samuro Kaithel Hyangthang Kaithel amadi Khurai Kaithel Khurai Popular School Gate Sombong Lamkhai Sombong Kabui Khunjau Kaithel Lamlai Napet Pali Yangang Popi Telepati Hapta line da chatuna NRC updation before census mitop hana khanduktana Manipurda census pangtokpa yaroi JFT na census tawbada thingde matam kuina leishin khiba mitop miyancha sing hana khanduktana census tawshin khiba tarbadi achumba census oiroi mitop yaushin khiba tarbadi lengak lon semit lon khunai lon da sothaba yelhomi shingda chauna chaitheng pigani haina saruk yakiba singna phungdokhi Indo Burma Sugnu Road ki maikedegi JFT L Bimola Assistant Community Affairs amadi JFT Task Force ki convener mobilization P Sanahanbina luchingduna chatkhi me ahum lisingani kolomdoi dagi chahi ahum helaba la loidri IDP singma gi mayumda hanjendri National Highway da free movement tawba yadringai tanjada me kokmasing thiba habesi just and fair oiroi haiki Khoupumda Nscn IM amasung JUF ki barakta Khut Thoknakhre
Ngarang numidang wairam Pung 7:10 rom taba matamda None District ki Khoupum Police Station gi manung chanba Gaidim Jang Part 2 da Nscn IM amasung CHUF ki marakta akan mamongda Thoknakhre hari pau asina makatana haribadi nakal anima ki marakta Thoknakiba adu minute 30 rom oiki adubu tawdok adu da nakal ani gi marakta kana asoka pan yaukibage habidudi hausi phabu gi oina chapchana khangdri tawdok topamda ahenba security forcing thomjingkhre adubu kanagumba amata mifame pun yaubudi leitri tawdok adu ki matangda women's organization ama oriba rongmai lufwam na thadorok pachirolamana haribana tawdok adu Nscn IM na kai hauduna chathakibani ngarang numidang wairam gari amada Nscn IM gi kanggu singa du laklaga irang thong mayada kumtharaba matung CHUF na leriba jaga adu da changsinduna Khut thoknaba adu chathakibani tawdok aduna maram oiraga miyam akiba khe mayoknare maram aduna kanglup khudimangna nongmai ka paleptuna yanadaba leriba singa du wari sanaduna loishina bohona biu Jaliarong Welfare Association gi makedigi Jaliarong community gi marakta tokhai tanabagi thawong asi kandem tawi thawong asina santi purak pada thintaragani haiki CJP gi kongjangda laukiba FIR handoknaba khangankrai Supreme Court ki Chief Justice Surya Kant na luchingba bench amana singthaningoi oba wayal ama oina Cockroach Janta Party ki kongjangda saruk yakiba mahiro shingi mathakta tongan ba state singla lokhatkiba First Information Report FIR handokna bakhangan khrai ngasi Supreme Court na khongjang adugi matangda hai court aduda July 29 da pikhiba order adu Delhi lenga ku kangkhatpat natraga atopa state singbu sogapagi wafam laite NEET examination gi paper leak oikiba mari lenana khongjang changsilakiba sing logi makhada action lokapa yai haikibani khongjang aduda saru yakiba mahairo singda MNS pigedabani July kunda Sansad Chalo haiba khongjang ama Delhi da changsin kibasu laiki July 29 da pikhiba order adu state lengak singda power pibani haina wahantok piroidabani logi matung inna state singda lokhatkiba case sing adu thopchingadabani natraga withdraw tawgadabani order adu police singna akanbe action lakhotana mahiro shingi mayokta criminal amagum yengba mireng adu tawroidabani tamthiba crime singda yengba mirenga malaloidabani mari leinaba authority na FIR register tawbada thodok aduga chunaba mongda lakhokadabani hairi India government na Indo-Naga framework agreement na thainaba amasung thintha hanaba honaroidabani haina chairman na phongdorakli hauki bachai lisingani 15 ge August 3 da Nscn IM amasung India lengak ani ge marakta inakhiba itihasik oraba Indo-Naga framework agreement adu na thainaba amasung thintha hanaba honaroidabani haina Nscn IM ge chairman Q tukuna India government akan warning tawkhre framework agreement adu inakhiba chahi 13 mapung farakpaga mari lenana Nscn IM gi chairman asina phongdokibada hairiba peace deal adu inakhiba adu ngasi ga chahi 13 mapung phare adubu India government ki makedagi matam kuiraba naga political issue asigi waroshin amata purakna bohonade Naga Coast ki damakta revolutionary comrade amasung supporter kaya thawai katkrabani Nscn IM gi general secretary Muivana Naga gi issue ase prime minister gi table da pukhapina bagi damakta thagat pa phongdokli Naga amasung India gi tongan ba partner ama oina leminabada natana masigi power amandi santi oiba mongda share tawgadabani adubu India government ki luchingba kharana Naga peace deal asi mathawna onthok naba honari lunana Indiana kuki missionary forcing asi Naga singi mathakta lanthingna naba insili adubu Naga singi political demand asigi matangda kaidonungdasu khongpham handokpa taroi haki August mangagi ahing nongyaidagi total sadam gi khongjang changsilagani haina kuki CSO working committee ukhrana phondorakli Kuki Jo Singhi Mayukta Chatariba economic blockade asi Pung Nifunipan gi manungda handoktrabadi tha asi mangagi ahing nongyaidagi total sadam gi khongjang changsilagani haina Kuki CSO working committee ukhruna section wa thamlakli committee asina thadorokpa chirolamana hai hojik chathariba counter economic blockade asi UNC na national highway number 2 da chathariba blockade asigam hiram amatada mari lenade hojik Kuki singna chathariba counter economic blockade asidi Saijang Yengang Pokpi Wonghon amadi Sokbauna chingba mafam singda Kuki Jo miyamgi pochai purakpada athingba piriba asigi mayukta chathabani UNC na chathariba blockade asina Jaliarong gi micham taruk hatkiba adugi achumba wayal fangalu haina demand tawbani aduga masige ona tainabada committee asina chathariba economic blockade asina Kuki Jo miyam da piriba awabasing amadi hakmali basing mayuktani national highway habasi purup ama khaktagi lifeline oiraga purup amagi damak economic blockade tawbaya roi lengak nasu Kuki Jo singi counter economic blockade amasung UNC gi economic blockade ani asi yasina roi dabani Kuki Jo singi
पोचै पुबा याहंद्रिबा असि पुंग निफुनिपानी मनुंगदा हंदोक्त्रबदी था असगी मंगागी अहिंग नोंग्याइदगी टोटल सदांगी खोंजंग चंगसलगनि हाइना सु चेरोलसिना मखातारी अरोबदा मरुइबा पाव अमुकाना पिजरी स्टेट असिद थोकलिबा इरांग असigi manungda thokiba crime खुदिमक्की justice pigani haina yumnam khepjana phangdorakli All Manipur MSPDCL amadi MSPCL exam completed candidates singna Hayeng Ahing Nongyaidagi Manipur pumba Pung kunmarigi banlaw Thoknakhre August 6 phawgi manungda lengana NRC gi fere lauthoktrabadi akan makongjang changsilagani haina JFT na phangdorakli matang asida loyalam E-PAO na namitangi pau bibel lazare tabili ba khudimako amuka hina khurumjani